ꯑꯩꯁꯨ ꯌꯥꯝꯅ ꯋꯥꯕ ꯌꯥꯝꯅ ꯂꯩꯇꯕ ꯃꯤꯅꯤ ꯑꯗꯨꯕꯨ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯇꯁꯦꯡꯅ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯕꯗꯤ ꯍꯤꯡꯗꯕ ꯌꯥꯗꯦ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯈꯜꯂꯒꯀꯣ ꯀꯩꯒꯨꯝꯕ ꯊꯕꯛ ꯈꯔ ꯁꯨꯅꯤꯡꯕ ꯅꯣꯝꯅꯤꯡꯕ ꯑꯃ ꯑꯩꯈꯣꯏ ꯆꯪꯉꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯊꯃꯣꯏꯗꯀꯣ ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯌꯥꯔꯣꯏ ꯑꯗꯨꯅ ꯍꯣꯠꯅꯕꯁꯦ ꯏꯀꯥꯏꯕꯁꯤꯃ ꯄꯨꯔꯥ ꯊꯥꯗꯣꯛꯄꯤꯔꯣ ꯑꯗꯨꯒ ꯑꯩꯈꯣꯏꯁꯦ ꯃꯤ ꯑꯃ ꯑꯣꯏꯗ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯁꯤꯟꯐꯝꯗ ꯑꯩꯈꯣꯏꯅ ꯈꯣꯡ ꯊꯥꯡꯖꯤꯜꯂꯒꯗꯤ ꯑꯩꯈꯣই ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯀꯅꯤ ꯑꯗꯨꯒ ꯇꯜꯂꯒꯗꯤ ꯀꯥꯟꯅꯕ ꯑꯝꯇ ꯂꯩꯔꯣꯏ ꯑꯗꯨꯅ ꯌꯥꯔꯤꯈꯩ ꯍꯣꯠꯅꯕꯔꯣꯝꯗ ꯑꯩꯈꯣꯏ ꯋꯥꯈꯜ ꯊꯥꯗꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯤꯃ ꯑꯩꯈꯣꯏ ꯊꯝꯖꯒꯦ ꯃꯌꯥꯝ ꯑꯩꯅ ꯍꯧꯖꯤꯛ ꯎꯅꯖꯒꯗꯧꯔꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯇꯁꯦꯡꯅ ꯁꯤꯟꯃꯤ ꯍꯥꯏꯇꯥꯔꯦ ꯏꯁꯥꯒꯤ ꯍꯨꯃꯥꯡ ꯃꯃꯜꯅ ꯑꯩꯈꯣꯏꯒꯤ ꯇꯥꯟꯖꯔꯒ ꯍꯤꯡꯕ ꯅꯣꯡꯖꯨ ꯅꯨꯡꯁꯥ ꯑꯩꯈꯣꯏꯒꯤ ꯕꯟ ꯑꯃꯠꯇ ꯊꯤꯗꯅ ꯉꯁꯤ ꯐꯥꯎꯕ ꯑꯗꯨꯝ ꯂꯦꯞꯇꯅ ꯃꯤꯌꯥꯝꯗ ꯑꯩꯈꯣꯏꯒꯤ ꯈꯕꯔ ꯌꯣꯟꯕꯅꯦ ꯑꯗꯩ ꯀꯦꯂꯦꯟꯗꯔꯁꯨ ꯌꯥꯎꯔꯦ ꯑꯗꯨꯒ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥ ꯁꯤꯒꯥꯏꯕ ꯑꯦꯛꯁꯆꯦꯟꯖꯁꯨ ꯂꯧꯏꯀꯣ ꯑꯗꯣ ꯋꯥ ꯉꯝꯃꯅꯤꯗ ꯁꯨꯝ ꯍꯪꯖꯒꯦ ꯑꯩꯈꯣꯏ ꯑꯣꯖꯥꯁꯤ ꯀꯩ ꯂꯝꯗꯩꯅꯣ ꯑꯝꯇ ꯍꯥꯏꯕꯤꯔꯛꯎꯕ ꯑꯩꯁꯦ ꯊꯧꯕꯥꯜ ꯍꯥꯎꯈ ꯀꯦꯝꯁꯤꯄꯥꯏ ꯈꯣꯡꯍꯟꯕꯤꯗꯩꯅꯤ ꯑꯗꯣ ꯁꯤꯒꯤ ꯈꯕꯔ ꯀꯩꯅꯣ ꯇꯧꯕꯤꯔꯛꯄꯁꯦ ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯠ ꯃꯤꯌꯥꯝꯗ ꯇꯧꯕꯁꯦ ꯀꯌꯥꯝ ꯀꯨꯏꯔꯦ ꯆꯍꯤ ꯑꯅꯤꯃꯨꯛꯇꯤ ꯁꯨꯔꯛꯑꯃꯅꯦꯅ ꯈꯜꯂꯦ ꯑꯗꯣ ꯌꯨꯝꯗꯒꯤ ꯁꯤꯕꯨ ꯂꯥꯛꯄꯁꯦ ꯑꯩꯈꯣꯏ ꯀꯩꯗ ꯂꯥꯛꯄꯤ ꯉꯁꯤꯗꯤ ꯕꯟꯁꯨ ꯕꯟ ꯑꯣꯏꯔꯦ ꯀꯃꯥꯏꯅ ꯂꯥꯛꯄꯤ ꯑꯩ ꯒꯥꯔꯤ ꯃꯆꯥꯗ ꯑꯣꯏꯅ ꯂꯥꯛꯆꯩ ꯑꯗꯨꯒ ꯍꯥꯟꯅꯗꯤ ꯁꯥꯏꯀꯜꯗ ꯁꯨꯝ ꯑꯅꯝꯕ ꯂꯥꯛꯑꯝꯕꯅꯦ ꯍꯧꯖꯤꯛꯇꯤ ꯒꯥꯔꯤ ꯃꯆꯥꯗ ꯁꯥꯏꯀꯜꯗ ꯂꯥꯛꯆꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯒꯥꯔꯤ ꯃꯆꯥꯗ ꯂꯥꯛꯆꯔꯦ ꯍꯣꯏ ꯊꯕꯛ ꯁꯨꯅꯤꯡꯕ ꯑꯗꯒꯤ ꯅꯣꯝꯅꯤꯡꯕꯁꯤꯡꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯊꯕꯛꯁꯤ ꯋꯥꯠꯇꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯈꯕꯔ ꯁꯨꯃꯥꯏꯅ ꯂꯧꯔꯒ ꯃꯤꯌꯥꯝꯗ ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯠ ꯇꯧꯕꯁꯦ ꯁꯨꯝ ꯍꯣꯏ ꯑꯣꯖꯥꯅꯕꯨꯗꯤ ꯍꯥꯏꯗꯣꯛꯄꯕꯨꯗꯤ ꯌꯥꯕ ꯌꯥꯗꯕ ꯂꯩꯔꯝꯒꯅꯤ ꯑꯗꯣ ꯃꯁꯤ ꯀꯌꯥꯃꯨꯛ ꯀꯥꯟꯅꯗꯦ ꯑꯗꯣ ꯍꯥꯏꯐꯦꯠꯇꯪ ꯊꯝꯕꯤꯕ ꯌꯥꯒꯗ꯭ꯔꯥ ꯌꯥꯅꯤ ꯑꯗꯨꯝ ꯈꯕꯔ ꯑꯃꯗ ꯂꯨꯄꯥ ꯑꯃꯗꯤ ꯑꯗꯨꯝ ꯐꯪꯉꯤ ꯑꯗꯨ ꯈꯕꯔ ꯍꯣꯏ ꯂꯨꯄꯥ ꯑꯃ ꯈꯔ ꯍꯦꯟꯅ ꯐꯪꯕꯁꯨ ꯌꯥꯎꯏ ꯑꯗꯨ ꯆꯥꯡꯆꯠꯇ ꯂꯨꯄꯥ ꯑꯃꯅ ꯑꯗꯨꯝ ꯑꯩꯈꯣꯏ ꯑꯗꯨꯝ ꯄꯥꯔꯦ ꯑꯗꯨ ꯈꯕꯔ ꯃꯥꯒꯤ ꯌꯣꯟꯕꯒꯤ ꯀꯣꯄꯤ ꯃꯁꯤꯡꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯣꯄꯤ 100 ꯌꯣꯜꯂꯦ ꯑꯗꯨꯝ ꯂꯨꯄꯥ 100 ꯐꯪꯒꯅꯤ 100 ꯌꯣꯜꯂꯦ 100 ꯐꯪꯒꯅꯤ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯂꯩ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯀꯣꯄꯤ 150 100ꯗꯤ ꯑꯗꯨꯝ ꯌꯣꯜꯂꯤ ꯅꯣꯡꯃ ꯌꯨꯝꯗꯒꯤ ꯄꯨꯡ ꯀꯌꯥ ꯑꯗꯥꯏꯗꯒꯗꯤ ꯍꯥꯏꯒꯠꯄꯤꯔꯛꯑꯦ ꯑꯗꯨꯒ ꯁꯤ ꯃꯌꯥꯝꯁꯤ ꯀꯂꯦꯛꯁꯟ ꯇꯧꯕꯗ ꯄꯨꯡ ꯀꯌꯥꯗꯩꯅ ꯀꯌꯥꯃꯨꯛꯀ ꯆꯪꯉꯤ ꯑꯗꯨꯒ ꯕꯖꯥꯔ ꯌꯧꯔꯛꯄꯗꯗꯤ ꯄꯨꯡ ꯀꯌꯥ ꯑꯗꯥꯏꯗ ꯌꯧꯔꯛꯑꯦ ꯍꯥꯏꯕꯗꯣ ꯍꯥꯏꯐꯦꯠꯇ ꯊꯝꯕꯤꯌꯨ ꯍꯣꯏ ꯑꯩ ꯌꯨꯝꯗꯒꯤ ꯕꯖꯥꯔ ꯌꯧꯔꯛꯄꯁꯦ ꯄꯨꯡꯈꯥꯏ ꯑꯃ ꯆꯪꯉꯤ ꯑꯗꯣ ꯈꯕꯔ ꯀꯂꯦꯛꯁꯟ ꯌꯨꯝꯗꯒꯤ ꯍꯥꯏꯒꯠꯂꯛꯄꯁꯦ ꯄꯨꯡ 4ꯒ ꯃꯤꯅꯤꯠ 20 ꯁ꯭ꯋꯥꯏꯗꯒꯤ ꯑꯗꯨꯝ ꯑꯅꯝꯕ ꯍꯥꯏꯒꯠꯂꯛꯑꯦ ꯅꯠꯇ꯭ꯔꯒ ꯈꯕꯔ ꯀꯂꯦꯛꯁꯟ ꯇꯧꯕꯗ ꯃꯤꯅꯤꯠ 35ꯃꯨꯛ ꯆꯪꯉꯤ ꯑꯗꯨꯒ ꯑꯩ ꯐꯝꯐꯝꯁꯦ ꯁꯃꯨ ꯃꯈꯣꯡꯗ ꯑꯗꯨꯝ ꯐꯝꯖꯕꯅꯤ ꯑꯩꯒꯤ ꯑꯗꯨꯒ ꯑꯩ 8:30ꯐꯥꯎꯗꯪ ꯐꯝꯃꯦ ꯁꯃꯨ ꯃꯈꯣꯡꯗ ꯑꯗꯨ 8:30ꯒꯤ ꯃꯇꯨꯡꯗ ꯁꯣꯝꯗ ꯑꯃꯨꯛ ꯐꯝꯕ ꯍꯣꯔꯦꯟ ꯑꯗꯨꯝ ꯄꯨꯡ ꯁꯤ ꯂꯣꯏꯗ꯭ꯔꯤꯐꯥꯎꯕ ꯑꯗꯨꯝ ꯂꯩꯕꯤꯗꯣꯏꯔꯥ ꯂꯩꯅꯤ ꯁꯤꯅ ꯑꯃꯨꯛ ꯑꯊꯦꯡꯕꯁꯤꯡ ꯈꯕꯔ ꯑꯩꯈꯣꯏꯒꯤ ꯐꯪꯍꯧꯗꯕꯁꯤꯡꯒꯤꯗꯣ ꯄꯨꯡ 3 ꯐꯥꯎꯗꯤ ꯑꯗꯨꯝ ꯁꯤꯗ ꯐꯪꯉꯤ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯁꯤ ꯌꯨꯝ ꯆꯠꯂꯒ ꯑꯩꯈꯣꯏꯒꯤ ꯈꯕꯔ ꯌꯦꯟꯕꯁꯨ ꯂꯩꯗꯅꯀꯣ ꯑꯗꯨꯒ ꯁꯤꯗ ꯐꯝꯃꯒ ꯌꯦꯟꯕꯒꯁꯦ ꯑꯣꯖꯥꯅ ꯀꯃꯥꯏꯅ ꯈꯟꯕꯤꯔꯛꯏꯅꯣ ꯁꯤꯗ ꯍꯥꯟꯅꯗꯤ ꯌꯦꯜꯂꯝꯗꯕ꯭ꯔꯥ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯂꯥꯛꯄꯤꯔꯕ ꯀꯃꯥꯏꯅ ꯇꯧꯒꯦ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯑꯩꯗꯤ ꯍꯥꯟꯅ ꯌꯨꯝꯗ ꯌꯦꯟꯕꯗꯨꯃꯛꯇꯤ ꯅꯠꯇꯦ ꯑꯗꯣ ꯑꯩꯈꯣই ꯕꯖꯥꯔ ꯃꯅꯨꯡꯒꯤ ꯑꯣꯏꯅ ꯇꯣꯉꯥꯟꯅ ꯁꯨꯃꯥꯏꯅ ꯌꯣꯟꯕꯁꯤꯡ ꯑꯩꯈꯣꯏ ꯃꯤ 5-6 ꯂꯩꯖꯩ ꯑꯗꯨꯗ ꯑꯩꯈꯣꯏꯁꯨ ꯁꯦꯡꯅ ꯍꯥꯏ ꯂꯩꯃꯟꯗꯕꯗꯤ ꯊꯣꯛꯂꯛꯈꯤꯕꯅꯤ ꯍꯥꯏꯇꯥꯔꯦ ꯁꯦꯡꯅ ꯍꯥꯏꯔꯣ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯍꯣꯏ ꯈꯕꯔ ꯌꯣꯟꯕꯗꯤ ꯈꯔꯗꯤ ꯁꯥꯐꯔꯦ ꯑꯗꯨꯕꯨ ꯁꯥꯐꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯗꯤ ꯂꯩ ꯑꯗꯣ ꯃꯁꯤ ꯌꯣꯟꯕꯁꯦ ꯑꯩꯈꯣꯏ ꯕꯖꯥꯔ ꯃꯅꯨꯡꯒꯤ ꯑꯦꯁꯣꯁꯤꯌꯦꯁꯟꯒ ꯂꯩꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯕꯤ ꯃꯁꯤ ꯌꯥꯝ ꯆꯥꯎꯅ ꯂꯩ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯑꯦꯁꯣꯁꯤꯌꯦꯁꯟ ꯌꯥꯝ ꯆꯥꯎꯅ ꯂꯩ ꯑꯗꯨ ꯃꯣꯏꯒꯤ ꯑꯌꯥꯕ ꯑꯃ ꯂꯧꯕ ꯁꯨꯝ ꯃꯊꯧ ꯇꯥꯏ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯨꯝꯕ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯂꯩꯇꯦ ꯇꯁꯦꯡꯅ ꯆꯥꯎꯔꯥꯛꯄꯁꯤ ꯄꯨꯂꯞꯅ ꯃꯤ 8ꯃꯨꯛꯀꯤ ꯆꯥꯡ ꯑꯣꯏꯒꯅꯤ ꯈꯜꯂꯤ 9-10ꯃꯨꯛꯀꯤ ꯆꯥꯡ ꯑꯣꯏꯔꯦ 9-10 ꯁꯨꯃꯥꯏꯅ ꯂꯩ ꯃꯁꯤꯒꯤ ꯊꯕꯛꯁꯦ ꯑꯗꯨꯝ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯑꯋꯥꯠ ꯑꯄꯥꯗꯤ ꯑꯗꯨꯝ ꯂꯣꯏꯅ ꯑꯗꯨꯝ ꯃꯦꯅꯦꯖ ꯇꯧꯕ ꯉꯝꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯏ ꯃꯦꯅꯦꯖꯃꯛꯇꯤ ꯉꯝꯗꯦ ꯑꯗꯨꯕꯨ ꯍꯤꯡꯅꯕꯒꯤꯗꯃꯛꯇꯗꯤ ꯑꯗꯨꯝ ꯈꯔ ꯀꯣꯝꯃꯤ ꯍꯥꯏꯕꯗꯤ ꯍꯥꯏꯖꯩ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯈꯕꯔ ꯈꯛꯇ ꯅꯠꯇꯅ ꯁꯨꯝ ꯈꯕꯔ ꯍꯦꯛ ꯂꯣꯏꯕꯒ ꯑꯃꯨꯛ ꯑꯇꯩ ꯑꯗꯨꯝ ꯑꯩꯈꯣꯏ ꯑꯗꯨꯝ ꯁꯤꯟꯐꯝꯁꯦ ꯑꯇꯣꯞꯄ ꯁꯥꯏꯠꯇ ꯑꯃꯨꯛ ꯑꯣꯟꯁꯤꯟꯕꯀꯣ ꯑꯗꯣ ꯁꯤꯟꯐꯝꯁꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯅꯤ ꯄꯩꯁꯥ ꯁꯤꯒꯥꯏꯕꯁꯨ ꯂꯧꯔꯦ ꯑꯗꯩ ꯀꯦꯂꯦꯟꯗꯔꯁꯨ ꯌꯣꯜꯂꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯈꯕꯔꯒꯤꯗꯤ ꯁꯨꯞꯅꯒꯤ ꯄꯨꯡ 8:30 ꯁ꯭ꯋꯥꯏꯗ ꯑꯅꯝꯕ ꯂꯣꯏꯔꯦꯗꯅꯀꯣ
ꯑꯗꯨꯒꯤ ꯇꯨꯡꯗ ꯑꯃꯨꯛ ꯄꯨꯡ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯄꯨꯡ 5:30 ꯐꯥꯎꯕꯁꯦ ꯑꯁꯨꯃꯥꯏꯅꯁꯨ ꯑꯃꯨꯛ ꯐꯝꯃꯒ ꯑꯃꯨꯛ ꯂꯩꯗꯣꯏꯕ ꯑꯗꯨꯗꯒꯤ ꯑꯃꯗꯒꯤ ꯈꯕꯔꯗꯒꯤ ꯈꯔ ꯂꯥꯛ ꯑꯇꯩꯗꯒꯤ ꯈꯔ ꯂꯥꯛ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯁꯨꯝ ꯍꯤꯡꯕꯅꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯕꯟ ꯑꯣꯏꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯆꯔꯥꯗꯤ ꯍꯦꯟꯕ ꯌꯥꯗꯕꯅꯤꯅ ꯇꯉꯥꯏꯐꯗꯃꯛ ꯑꯩꯈꯣꯏ ꯌꯥꯝꯅ ꯀꯟꯕ ꯏꯔꯥꯡꯃꯛ ꯂꯩꯇ꯭ꯔꯒꯗꯤ ꯑꯗꯨꯝ ꯑꯣꯖꯥꯁꯦ ꯁꯨꯝ ꯂꯥꯛꯄꯤꯔꯝꯒꯅꯤ ꯑꯗꯣ ꯃꯁꯤꯒꯤ ꯄꯩꯁꯥ ꯁꯦꯒꯥꯏꯕꯒꯤ ꯀꯩꯅꯣꯁꯤꯗꯤ ꯑꯃꯨꯛ ꯈꯕꯔ ꯌꯣꯜꯂꯝꯕꯗꯤ ꯃꯁꯤ ꯑꯃꯨꯛ ꯇꯣꯉꯥꯟꯅ ꯍꯥꯞꯆꯤꯟꯕꯤꯔꯛꯄ ꯃꯥꯜꯂꯦ ꯃꯁꯤꯒꯤꯗꯤ ꯀꯃꯥꯏꯅ ꯇꯧꯏ ꯁꯤꯒꯤ ꯕꯤꯖꯤꯅꯦꯁꯁꯤꯗꯤ ꯄꯩꯁꯥ ꯁꯦꯒꯥꯏꯕꯒꯤꯁꯦ ꯁꯤꯁꯨ ꯑꯗꯨꯝ ꯀꯥꯟꯅꯕꯗꯤꯀꯣ ꯑꯗꯨꯕꯨ ꯌꯥꯝꯅ ꯂꯥꯛꯑꯒꯗꯤ ꯌꯥꯝ ꯀꯥꯟꯅꯔꯦ ꯈꯤꯇꯪ ꯂꯥꯛꯑꯒꯗꯤ ꯈꯤꯇꯪ ꯀꯥꯟꯅꯔꯦ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦꯀꯣ ꯁꯤꯁꯨ ꯌꯥꯝ ꯐꯕ ꯄꯩꯁꯥ ꯁꯦꯒꯥꯏꯕꯒꯤꯁꯤꯁꯨ ꯌꯥꯝ ꯐꯕ ꯁꯤꯟꯐꯝꯅꯦꯅ ꯑꯩ ꯈꯟꯖꯩ ꯑꯃꯔꯣꯝꯗ ꯁꯦꯡꯅ ꯍꯥꯏꯖꯔꯒꯗꯤ ꯑꯗꯣ ꯄꯩꯁꯥ ꯁꯦꯒꯥꯏꯕꯒꯤ ꯀꯩꯅꯣꯁꯦ ꯍꯥꯏꯐꯦꯠ ꯍꯥꯏꯕꯤ ꯌꯥꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯃꯁꯤꯅ ꯑꯗꯣꯝꯅ ꯀꯥꯟꯅꯔꯤꯁꯦ ꯀꯌꯥꯃꯨꯛ ꯀꯥꯟꯅꯩ ꯀꯃꯥꯏꯅ ꯇꯧꯋꯤꯗꯣ ꯍꯥꯏꯐꯦꯠꯇꯪ ꯑꯣꯖꯥꯅ ꯍꯥꯏꯕ ꯌꯥꯕ ꯆꯥꯡꯗꯣ ꯑꯗꯨꯕꯨ ꯈꯤꯇꯪ ꯍꯥꯏꯕꯤꯌꯨꯕ ꯄꯩꯁꯥ ꯁꯦꯒꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯁꯦꯒꯥꯏꯕꯒꯤ ꯃꯈꯥ ꯄꯣꯜꯂꯦ ꯑꯩꯈꯣꯏ ꯈꯤꯇꯪ ꯁꯦꯒꯥꯏꯕ ꯈꯣꯠꯄꯗꯨꯗꯤ ꯕꯦꯡꯗꯁꯨ ꯑꯗꯨꯝ ꯁꯤꯟꯕ ꯌꯥꯏ ꯑꯗꯨꯕꯨ ꯌꯥꯝ ꯊꯤꯅ ꯁꯦꯒꯥꯏꯔꯒꯗꯤ ꯃꯥꯗꯤ ꯔꯤꯖꯥꯔꯚ ꯕꯦꯡ ꯌꯧꯗ꯭ꯔꯗꯤ ꯌꯥꯗꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯗꯨꯅ ꯑꯃꯁꯨꯡ 3-4 ꯊꯣꯛꯄꯁꯤꯅ ꯑꯩꯈꯣꯏ ꯑꯗꯨꯝ 40% ꯁꯥꯖꯩ ꯑꯗꯨꯒ 1 ꯀꯦꯠꯀꯨꯝꯕꯁꯦ ꯑꯗꯨꯝ 60% ꯁꯥꯖꯩ ꯍꯥꯏꯇꯥꯔꯦ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦꯀꯣ ꯑꯗꯨꯝ ꯀꯥꯟꯅꯕꯗꯤ ꯕꯦꯡꯀꯤ ꯃꯤꯒꯗꯤ ꯀꯩꯅꯣ ꯂꯩ ꯑꯩꯈꯣꯏ ꯁꯝꯅꯔ ꯇꯧꯕꯤꯔꯤꯕ ꯅꯠꯇꯦ ꯕꯦꯡꯒꯗꯤ ꯑꯩꯈꯣꯏ ꯀꯌꯥ ꯁꯝꯅꯖꯗꯦ ꯑꯩꯈꯣꯏꯒꯤꯗꯤ ꯇꯣꯉꯥꯟꯅ ꯑꯦꯖꯦꯟ ꯑꯃ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯁꯦꯒꯥꯏꯕ ꯊꯥꯔꯒ ꯑꯩꯈꯣꯏꯒꯤ ꯍꯣꯔꯦꯟ ꯄꯨꯡ 3-4 ꯁ꯭ꯋꯥꯏꯗ ꯑꯦꯖꯦꯟ ꯑꯃ ꯂꯥꯛꯀꯅꯦꯕꯀꯣ ꯃꯣꯏꯗ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯑꯩꯈꯣꯏꯗ ꯂꯥꯛꯄ ꯄꯩꯁꯥꯁꯦ ꯃꯣꯏꯗ ꯄꯤꯔꯕ ꯃꯇꯨꯡꯗ ꯃꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯍꯥꯞꯐꯝ ꯊꯣꯛꯄ ꯈꯔ ꯑꯗꯨꯝ ꯍꯥꯞꯄꯤꯔꯝꯃꯦ ꯍꯥꯏꯇꯥꯔꯦ ꯁꯨꯃꯥꯏꯅ ꯍꯥꯏꯖꯒꯦ ꯂꯣꯏꯁꯤꯜꯂꯛꯄꯁꯤꯗ ꯑꯣꯖꯥꯅ ꯑꯩꯈꯣꯏ ꯇꯧꯐꯝ ꯈꯪꯗꯕ ꯁꯨꯐꯝ ꯈꯪꯗꯅ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯗ ꯑꯩꯈꯣꯏ ꯄꯤꯅꯤꯡꯕ ꯄꯥꯎꯖꯦꯜ ꯃꯇꯦꯛ ꯑꯃꯇꯪ ꯄꯤꯕꯤꯌꯨꯕ ꯃꯁꯤ ꯑꯩꯁꯨ ꯌꯥꯝꯅ ꯋꯥꯕ ꯌꯥꯝꯅ ꯂꯩꯇꯕ ꯃꯤꯅꯤ ꯑꯗꯨꯕꯨ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯇꯁꯦꯡꯅ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯕꯗꯤ ꯍꯤꯡꯗꯕ ꯌꯥꯗꯦ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯈꯜꯂꯒꯀꯣ ꯀꯩꯒꯨꯝꯕ ꯊꯕꯛ ꯈꯔ ꯁꯨꯅꯤꯡꯕ ꯅꯣꯝꯅꯤꯡꯕ ꯑꯃ ꯑꯩꯈꯣꯏ ꯆꯪꯉꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯊꯃꯣꯏꯗꯀꯣ ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯌꯥꯔꯣꯏ ꯑꯗꯨꯅ ꯍꯣꯠꯅꯕꯁꯦ ꯏꯀꯥꯏꯕꯁꯤꯃ ꯄꯨꯔꯥ ꯊꯥꯗꯣꯛꯄꯤꯔꯣ ꯑꯗꯨꯒ ꯑꯩꯈꯣꯏꯁꯦ ꯃꯤ ꯑꯃ ꯑꯣꯏꯗ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯁꯤꯟꯐꯝꯗ ꯑꯩꯈꯣꯏꯅ ꯈꯣꯡ ꯊꯥꯡꯖꯤꯜꯂꯒꯗꯤ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯀꯅꯤ ꯑꯗꯨꯒ ꯇꯜꯂꯒꯗꯤ ꯀꯥꯟꯅꯕ ꯑꯝꯇ ꯂꯩꯔꯣꯏ ꯑꯗꯨꯅ ꯌꯥꯔꯤꯈꯩ ꯍꯣꯠꯅꯕꯔꯣꯝꯗ ꯑꯩꯈꯣꯏ ꯋꯥꯈꯜ ꯊꯥꯗꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯤꯃ ꯑꯩꯈꯣꯏ ꯊꯝꯖꯒꯦ ꯍꯦꯟꯅ ꯍꯣꯠꯅꯔꯒ ꯃꯇꯨꯡ ꯇꯥꯕꯗꯁꯨ ꯍꯦꯟꯅ ꯑꯣꯖꯥꯒꯤ ꯄꯨꯟꯁꯤꯗ ꯃꯥꯏ ꯄꯥꯛꯄ ꯑꯃꯁꯨꯡ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯃꯔꯦꯜ ꯑꯃꯗ ꯑꯣꯏꯕꯤꯌꯨ ꯍꯥꯏꯕꯁꯤꯃꯁꯨ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯊꯝꯖꯔꯤ ꯑꯗꯣ ꯑꯣꯖꯥ ꯃꯇꯨꯡꯗꯁꯨ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯤ ꯃꯤꯌꯥꯝꯗꯁꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥꯁꯤꯡꯗꯁꯨ ꯑꯣꯖꯥꯅ ꯄꯥꯎꯖꯦꯜ ꯑꯃꯁꯨ ꯄꯤꯕꯤꯔꯦ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥꯕꯨ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕꯤꯌꯨ